Mapham Kayada Lanmei Chakrakpada Mioi Kayamarum Shaphagadaba Lanjennakhre Europe ki Italy, France, amasung Spain da kiningai oina Lanmei Chakrakpada Mapham aduda laiba Mioi Kaya Shaphagadaba Mapham da Lanjennakhre Europe ta sabagi changwang khalakpa amasung akanba nuksina maram oiduna Lanmei Chakpagi khudong thiba sing noma nomagi wangkhalakni Europe ki tongan ba Mapham Kayada sabagi chang asi Celsius degree humfu yauduna Paktak nana Lanmei Chakrakpadagi kannaba honabada fair fighter ahum khangba Europe ta siki haina agency gi pauna phongdorakli chahi asigi kalen thada Europe ta khwaidagi tamthina Lanmei Chakhibaga loinana haukiba chahi kunrom asida European Union Mapham sinda anirak subo oidi haina European satellite data na phongdorakli Italy da Lanmei Chakpagi changwang khalakpaga loinana leibak adugi Sicily da firefighter lising taruk rom na leibak adugi foreign guard amasung miyamga loinana Lanmei Chakpa adu kannaba honaki Italy gi island su Lanmei Chakpagi changwang khalakhibaga loinana water bombing air flight season aduna chakliba Lanmei adu muthatnaba honaki Lanmei Chakpa adu kannaba honakiwa firefighter amasung achakpa maida tasinkhibadagi siki haina leibak adugi interior minister na phongdokhre France ta su Lanmei Chakpagi changwang khalakpaga loinana leibak adugi Bordeaux manakta koiba lakpa lamkoiba lising tara hena makhoina leiriba kem adudagi Shaphagadaba Mapham da thangdoki hairi